Johnsonna Puthokpa Dengue Pillna Dengue virus Mai Pakna Lanthengnaba Ngammi Haiba Utkhre Dengue fever na naraba anaba singda Johnsonna Puthokpa Pillama sizinaduna virus asina miyoi bagi haksangda singnarakiba adudage ngakthokpada chawna mateng pangli haiba khangba ngamle haina campaign asina ngarang irai numita phongdorokre United States ta laichet asina naraba miyoi khareda dengue gi pilla se sizna anduna changyeng tawbada chawna mai pakpagi fal phanglakibani haire hauzik phawbada dengue lainabu chapchana layeng nanabagi hidak amata puthoktriba nei handakta nauna mernix banluk hairiba miyoi asina Johnson division da research tawraba matungda dengue virus ki mayokta anoba antiviral activities sing utpangamba pilasi puthorokiba nei dengue fever asi yamna toina layong khangdani hekta thokanba laichet ama oire masibu brickborne fever haina su khangnai masina hakchangi tang singama de masal singna chikpa naba phawlle laina asigi fanaba changyeng waina Johns Hopkins Bloomberg School da pilasi volunteer tara da pizaduna changyeng tawbada laina asi laksin bangambage mawong ulakhibani haire